ngasi yamna nungaiba numitne aigi video sibu yangbiriba ichilnausinggi maikaida aina khudol ama tamjage haibadi ngasi March ki date 6 2023 ko ngasi aigi luhongba chahi ama chapchana faba numitne ado aina tamgadaba khudol se atai amtana te samsamba khudol ni aigi punsigi oiba adi memory su oinaba ko dagi aina kaigumba ngasigi numit ase yamna nungaiba ko pesaga paiba imung amada oiramba taragadi ngasigi numise mayam isung imanaba mayam ga kaudana ko dagi cake kaktana party ga tawdana mayam ama tawdabane adubo adumakti oidre haidi lairaba masada purabanina ko adumakti oidre ado hena tungi punsida su sidagi hena nungaiba yaifaba oina oihanbiu haiduna mayamna su koibu nungsibiragadi kamena ama pibiramo adagi ngasigi akoi makhal mathel haidare ko sanaba mayam langi dai aigi loinabi ucharake yengose koi ani si program je memory oina sum thamjabane dudi yengo koi gi sillangi basing ucharake ko mayam chak leire koi sanaba dagi yengo to hawai thong mani ko sise taim tana te hawai thong mani yamna sa de isu dagi kanghau je kai no ne koi ni gak sa ba yamna su ngautre masu ju thak to bani masu thak na ba sa bu leiram dana masu lei no ba sa lei to dana masu lei dre je sine koi ngasi gi program gi makhal mathin sing mayam adudi atai amta nate koi gi kai no je sigi program je atai amta nate aina yam nusi bagi ko koi loina bida ai kai no tok de ni chak sa kho ma sam tang in ge taw bani sina koi gi memory oina hai tare koi hawai totli hajikan na hawai totli nupa ne habda matik ti sadram ne nupi bo ngasi numisi da yen thong bo pija ngam da basi kwa yengo mangonda hana koi ngasi gi nungai ba phakchana ga disi tare mana mui le as hawai ho jo hawe yare mayam sumaina tawga ai chaba je loi bukti namaro ga di mayam na mukbang malani si bo khatang khak chano tawga loi sanjarage mayam ado akoi gi yam nungai ba punsi je si tare dubu ai mayam gi damakta su cover video mayam sem na ba isai su ai loi khallaga leire sem ju sem gini adubu aina khutta ko pesa background da pesa khara leitabagi maram na ai sumaina saving tawbagi chatpani saving khara leiragadi ai video nambada su nungaina namba ngamni haiduna aduna mayam aigi channel sibu fajana support su tawbiramo adagi ai pesa su saving tawbo ngamnaba kanna honajari duga mayam gi nungai ba cover video mayam amasu makhata na isoidana tawjarake ngasigi di program asi sahi phabagi si matang asida tension jarage bye bye